State asida NRC Chatnahannaba English Singani Kungani Thoida Assembly na pass Thokhibagi resolution adu reaffirm Tongnanaba English Singani Kunga Marigi March ta amuk Assembly mifam na private member resolution ama pass Loubada Congress ki MLA singna mifam dagi Mapaan Thokhibagi asi Manipur da NRC Chatnahannaba Pambagira haina wahang Pambagira haina BJP Manipur Pradesh na hanglakli Imphal ki nitaipa chutekta laiba BJP Manipur Pradesh ki thambal sangle dangasi pangthokiba paugi mifam amada iramasigi matangda palladuna BJP Manipur Pradesh ki General Secretary P Premananda Maitei na fongdokibada state asida NRC Chatnahannaba English singani kungani thoigi August mangada Manipur Legislative Assembly na adopt taukiba resolution adu reaffirm taunanaba English singani kunga marigi March ki tang amada Assembly ki mifam na private member resolution ama pass taubada Congress ki MLA singna mifam dagi Mapaan Thokhibagi asina Congress Party asi Manipur da NRC Chatnahannaba pamde masigi mayukta lei haiba takpani BJP ki oinadi Union Home Minister nasu fongdokibagi matung ina leipak asida leiba Mirai Park Machasing Khandoktuna voter list ki oirabasu census tagi oirabasu logthoktuna Maram damda halankiba haibasi pandamni P Premanandana makatana fongdokibada NRC tauge hairabadi National Population Register NPR asi mathautai adubu NPR tauba matamda census ki thabak kanthokpa yade NRC amasung census ani asi tongan labasu census ka NPR gadi mari leinei aduga NPR ga amuk NRC ga mari leinei maramaduna pumnamak asi amaga mari leinaba ngaktani Chief Minister na handak ta haikiba wafamdi Tabak singasi mai pak na tauba yananaba akhang ahi singa tanaraga seminar pangthoklaga ningthina khanaba mathautai haibasida Congress Party na lana pauthokliba asi kari maram gino hangki Amaromda NRC Chatnahannaba resolution adu English singani kunga marida reaffirm taukrabanina kari progress leirabagi haina SKTV na hangba wahangi paukumda Center dagi paukum ngairi lengaki amasung party ki maikei dagisu makatana taksingani Chairakasida irang thokiba asina kudung chadaba kaya mayoknabani haiki Manipur gi tangdu laita daba fibam asida Congress na irang thokhananaba siliba thawong asi athubada leppa phai BJP laingakna miyambu lana lamjinga daba laite Congress Party na BJP amasung lamdam asigi miyambu lana punanaba hotnaroidabani hainasu mahakna makataki NRC se akhoi da yamna darkar le haiba se 2022 da lokiba akhoi assembly ki pot se BJP ne lead to akhoi government na 2024 da masi ki pot se akhoi amukhan akhoi masi akhoi reform to kadai da Manipur ki assembly Manipur da NRC channagadobuni haina akhoi ki legislature singna Manipur ki assembly da ware longnanaba pukhalapa matam da Congress ki MLA sing Manipur da NRC channahangadong haibari to sang yaw se ngamdadana Mapaan Thokhibagi karigi moi NRC ki mayokta lai Congress Party na siang na Manipur NRC ji implement tongingba thoga pangtho ningba taragadi 2024 ki assembly da hariba NRC se reform tomda gi matamda karigi walk out toring habse masi yang questionable na masi Congress na pakum pi ka dong NRC to go matamda national population diversity dakar la NRC aduga census ani si pulle habiyate ani si tongan adamo goidana su NRC tawna hona matam de implement tawna hona matam di aikoi national population register si aikoi tarka le adu national population register to matam de census su kan de yate census ka national population gadi related way national population si ko kai mai le ne ga ga NRC ka su mai le ne thabak si mai pa nga to bo yana ba gi damakta Manipur ki chief minister Shri Yumnang Themchanjin haigi badudi implement to matam da nakai seng na mai pak na to bu yana ba gidamakta PSR yi OBI kari yi OBI kamai to bu dum OBI kari sigi mayam sing sidi NRC to du ne na akon pangchem sema ga to bu ya nate